ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯕꯨꯡ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄꯅꯦ꯫ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯀꯣ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯍꯨꯝꯅꯤ, ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃꯒ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒ, ꯃꯣꯏ ꯑꯍꯨꯝ ꯄꯣꯛꯑꯦ꯫ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯀꯣ ꯃꯣꯏ ꯕꯕꯥꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯏꯀꯣ, ꯃꯃꯥꯇꯣꯟ ꯑꯃ ꯊꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥ ꯑꯍꯟꯁꯦꯀꯣ, ꯃꯣꯏꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯑꯍꯟꯁꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝꯁꯦ ꯃꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯊꯥ 9 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯄꯨꯟꯅ ꯃꯃꯥ ꯑꯍꯟꯗꯨꯒ ꯑꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯒ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ 9 ꯄꯣꯛꯏ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯤꯒꯤ ꯃꯥꯒꯤ ꯃꯕꯣꯛꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯀꯣ꯫ ꯑꯗ ꯂꯩꯈꯤꯗꯕꯩ ꯃꯇꯨꯡꯗꯒꯤꯗꯤ ꯃꯕꯣꯛ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯑꯃꯨꯛ ꯊꯤꯈꯤ ꯍꯥꯏ꯫ ꯄꯤꯛꯂꯤꯉꯩ ꯀꯥꯟꯗꯒꯤ ꯑꯗꯨꯝ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯂꯝꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯍꯦꯜꯂꯛꯄꯖꯥꯠꯅꯦꯕꯀꯣ, ꯂꯝ ꯈꯔ ꯍꯦꯟꯅ ꯍꯦꯟꯕ꯫ ꯑꯗꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ, ꯂꯥꯏꯔꯤꯛ ꯁꯨꯡꯄꯥꯝ ꯄꯥꯅꯤꯡꯗꯕ꯫ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯆꯠꯂꯒꯁꯨ ꯃꯤꯁꯦ ꯍꯦꯛꯇ ꯐꯨꯅꯕ ꯈꯠꯅꯕ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯗꯨꯝ ꯄꯛꯂꯥꯡꯗ ꯂꯥꯡꯕꯀꯣ, ꯃꯤ ꯐꯨꯅꯕ, ꯑꯣꯖꯥꯅ ꯆꯩꯒꯅꯤ ꯐꯨꯒꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯀꯤꯕ ꯂꯩꯇꯕꯗꯣꯀꯣ, ꯈꯔ ꯑꯗꯨꯝ ꯁꯥꯊꯤꯔꯛꯄ, ꯉꯥꯎꯁꯤꯟꯅꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏ꯫ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯐꯨꯅꯕꯖꯥꯠꯅꯤꯗ꯫ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯤꯒꯤ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯒ ꯃꯆꯟꯅꯨꯄꯤꯒꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕꯗ ꯍꯣꯠꯅꯖꯕ ꯇꯧꯕꯒꯤꯗꯤ ꯌꯨꯝꯗ ꯂꯩꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯐꯅ ꯐꯔꯒꯁꯨ ꯃꯥꯒꯤꯁꯨ ꯑꯄꯣꯛꯄ ꯃꯆꯥ ꯂꯩꯖꯕꯅꯤꯅꯀꯣ ꯃꯅꯤꯡ ꯀꯌꯥ ꯑꯃ ꯊꯨꯡꯉꯝꯗꯕ ꯌꯥꯏ꯫ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯗꯨꯃꯛꯅꯁꯨ ꯑꯣꯏꯔꯝꯒꯗꯕ ꯌꯥꯏ꯫ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯨꯔꯒꯦꯗ ꯀꯥꯏ ꯈꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯀꯣ꯫ ꯃꯇꯝꯁꯦ ꯀ꯭ꯂꯥꯁ 4 ꯇꯝꯃꯤꯀꯥꯟ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏꯀꯣ ꯏꯕꯨꯡꯁꯦ ꯃꯥꯁꯦ꯫ ꯃꯇꯝꯁꯤꯗ ꯏꯕꯨꯡꯁꯤꯕꯨ ꯄꯣꯛꯄꯤꯕ ꯃꯥꯒꯤ ꯕꯕꯥꯅ ꯍꯪꯉꯦ ꯍꯥꯏ, ꯅꯪ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯨ ꯌꯥꯗ꯭ꯔꯦ, ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣꯅ ꯍꯪꯉꯦ꯫ ꯑꯗꯩꯗꯨꯗ ꯏꯕꯨꯡꯁꯤꯅ ꯃꯥ ꯒꯥꯔꯤ ꯆꯠꯀꯦ, ꯒꯥꯔꯤ ꯊꯧꯅꯤꯡꯉꯦꯅ ꯍꯥꯏ꯫ ꯑꯗꯩ ꯐꯔꯦ ꯅꯪ ꯒꯥꯔꯤꯁꯦ ꯆꯠꯂꯣꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯆꯠꯂꯦ ꯍꯥꯏ꯫ ꯑꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯦ꯫ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏ ꯑꯃꯥ ꯑꯁꯣꯏ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤꯗꯅ꯫ ꯃꯌꯥꯝꯅ ꯆꯠꯄ ꯉꯝꯅꯗꯕ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯆꯠꯂꯤꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯊꯧꯕꯁꯦ ꯈꯔ ꯍꯩꯔꯛꯄ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯣꯛꯑꯦꯀꯣ꯫ ꯃꯇꯝꯗꯣ ꯃꯥꯁꯦ ꯈꯔ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯑꯦ, ꯍꯥꯏꯗꯤ ꯏꯔꯥꯡꯒ ꯄꯨꯕ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ꯫ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅꯖꯩꯀꯣ꯫ ꯅꯨꯡꯁꯤꯅꯖꯔꯒ ꯃꯥꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯊꯦꯡꯅꯩ, ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯦꯡꯅꯕꯗꯤ ꯅꯠꯇꯦ꯫ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯩ ꯁꯦꯝꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩꯌꯦꯕ꯫ ꯃꯩ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯄꯁꯤꯗ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯒ ꯍꯥꯞꯅꯕ ꯒꯥꯔꯤꯗꯣ ꯑꯗꯨꯗꯣ ꯃꯥꯅ ꯊꯧꯕꯀꯣ꯫ ꯎꯈ꯭ꯔꯨꯜꯗ ꯆꯠꯂꯨꯏ ꯍꯥꯏꯀꯣ, ꯃꯩ ꯁꯦꯝꯕꯒꯤ ꯊꯕꯛꯁꯦ ꯎꯈ꯭ꯔꯨꯜꯗ ꯆꯠꯂꯨꯔꯒ ꯃꯥꯁꯦ ꯎꯈ꯭ꯔꯨꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯣꯏꯒꯤꯁꯨ ꯑꯃꯨꯛ ꯃꯕꯣꯛ ꯑꯇꯣꯝꯕꯤ, ꯉꯁꯥꯏꯒꯤ ꯃꯕꯣꯛ ꯑꯇꯣꯝꯕꯤꯁꯦ ꯁꯤꯁꯤꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯦꯅꯀꯣ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ ꯑꯗꯨꯝ ꯁꯨꯒꯦꯅ ꯁꯨꯔꯕꯗ 14 ꯁꯨꯔꯦ ꯍꯥꯏꯀꯣ꯫ ꯃꯃꯥ ꯃꯄꯥ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ, ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯕꯣꯛ ꯑꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯁꯨꯝ ꯃꯄꯥꯝꯂꯣꯝꯗ ꯌꯣꯛꯄꯖꯥꯠꯅꯤꯗ꯫ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯤꯒꯤ ꯃꯣꯏꯒꯤ ꯂꯝꯂꯣꯝꯁꯤꯗꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯆꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯏꯕꯨꯡꯁꯤꯗ ꯃꯤꯡꯒꯧꯁꯦ ꯗꯗꯥ ꯍꯥꯏꯅ ꯃꯤꯡꯒꯧꯖꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯩꯗꯨꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯤꯗ ꯀꯣꯏꯕ ꯄꯨꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯏꯕꯨꯡꯁꯤꯁꯨ ꯌꯥꯝ ꯆꯝꯅ ꯀꯣꯏꯕꯒꯁꯦ ꯄꯨꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯏꯕꯨꯡꯁꯤꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ ꯍꯥꯏ, ꯁꯥꯟꯅꯗꯦꯀꯣ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯇꯝꯗꯨꯗ꯫ ꯅꯣꯡꯃ ꯏꯕꯨꯡꯁꯤꯒꯤ ꯃꯅꯦ ꯑꯃ ꯃꯌꯨꯝ ꯄꯥꯟꯗꯕ ꯑꯃ ꯂꯩꯕꯖꯥꯠꯅꯤꯀꯣ, ꯃꯣꯏꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ꯫ ꯃꯅꯦꯁꯦ ꯃꯥꯁꯦ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯖꯥꯠꯅꯤ꯫ ꯑꯗ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ ꯐꯪꯗꯕꯗꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯍꯥꯏ, ꯇꯨꯔꯦꯟ ꯋꯥꯡꯃꯗꯣ ꯂꯥꯜꯂꯒ ꯐꯪꯉꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯀꯣꯡꯀ꯭ꯋꯥꯁꯦ
ꯂꯩꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ ꯃꯥꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏ ꯊꯦꯡꯅꯕꯁꯤꯗ ꯃꯥꯁꯨ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯁꯨꯝ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯊꯦꯡꯅꯕꯁꯦ ꯉꯁꯥꯏꯒꯤ ꯏꯕꯨꯡꯁꯤꯁꯨ खितंग ममित को खितंग लेसाबेंगो उरदि खितंग हानगिदो गाव इंखलक पाइसे हौना साइद को से मोइबानी से चमिनरुरे चमिनरपदा हलकपसदा अखोगी खितंग याचंगक पाइ तारे पुराक मम्बदि नत्तबा युम योरपदा को मोइ ngसाई मनी दुगी मखादा मनी अमसु लेबजान दा माना खोगी यामना नुंगाइ तबाइ तारे वहाइसे सुमाइना हाइबजानी अमम अथेंगदे हाइदि नुपा नुपि चमिनरिदो कराइदनो खोटनो नंग नुपी से लौगे हाइरा काइनगा लौगे खलसु लौबो यारोय खोलोइना वाही से खरा अथीबा ताबा नुंगाइतबा वाही वाता से सिजनबा जानी को अद नुपी से मासे इकाइ नुसियाना खरे इकाइ नुसियाना बदे मासे नुपी से हम कप्पे हाइबको अदैदुदा इबुंग सिसु मासु नुंगाइतबगी मरमना नुपी मसा से मागी तमकता कनामता लेइत्रे कनामता लेइतबसे याम लाना लौरगा ngang माना कप्पसदा नुपा थौना उथोरपदो का hero gi role am norpado ko sai maga nuksina chabido kauthoga nupi masa sigidamukta ai lepage kaina ga khogi thongna khangpu phudurpo mali sai matang se sima se nungai taba phawe de thenglabani na dum chati chatre ko tinghang lega chakka chaba tokla kansida ko ibung sina manakta ga changsalaga ko haiba jani ko akhoi ne na ngamudo nang kishumta khanganu ko kone do nang aingonda leiba ngamoidra hangjalle नुपी मसास्ता माना रोमांस तौसले को नुपी सिना खुमे को अखोइना को अरानबो कसुमता तौबसु नत्तबनिना हेक्ता इरान सिबदि यारोइदा हायदना हाइनगे सिदगी मोइसे दुम खरा खरा नुसिनाग्रबा करिनो खंगदे खर कोइनबा होबो माले था मरी की तुंगदा मोइ बाइसे थेंगनबा जानी को थेंगनरबा कासिदा हौजिकी इबुंगसिना नुपी सिदा हाय मोइ अनि से ngasi चेलसेना सुमाइना फागी फागी दगी सुमो अनि से चेले पाव हल्ले को दे नुपी दुसु मागिनि हाइबदा कनासु लेट्रबनिना लुहोंगलबा मतुंगसिदा यामना नुसिरबा मचा नुपा मा पोकलबा तुंगसिदा को मासे मबो अतोंबिसे सिसना खरा पामदबगिरा करिनो सिददी वारी सिददी याम फजना पनबिरक्त्रेबो को अदुदगिदी काइनग्रे मतमसिदा काइनखिबगी मरमसे हौजिकी इबुंगसे मासे तता गाड़ी से अमुक चटप जाने नुपाना लांग थोक्रगा नुपीनि इमुंगसिदा लेहौबनिना को काइनग्रे को अदे मासु मचासु योकपा ngamkhide di गाड़ी ड्राइवर ओइबनिना को नुपा amna angam yokpase masu ngamdaba ade magi nushiraba macha nupa ko hella hendo dubu yokpigedabase magi hek mama do oiragadi masuni haidana ngamnaba yokkadaba ada mama atombiga oibanina mawoma itawga tawbaduda ko mabok atombi khutta yokpa tare mabok atombi na yokpa tare da ade madamdu da siliba plan se mabok atombi na ni haiba khangnam lagadi ko tasengna ma yam thamosong hai ko mali hape phawa ngamgani hai ko da ko na tapna sum saphong lakpa jani da direct oina haugraba wari se mallaba wari haugi wari se praman sulaitan hekta praman piba ngamdabani na ma direct haibadi ngamkhide ko matamda ma se imphal du guwahati gi tata driver oina lei ko mayumda pakna leite adagi stegi masu pulap kaina gi badagi lengau thingau hai gadra chahi kya no habdi chahi di panbirakte ko ibungjina chahi kya subadno dikhangde ma se amu koira bazani nupi se koinaraba khangnaraba nusinaraba da moigi yum sidagi kilometer 10 mu haitharaga leiba khullamadagi nupi ma koiki adusu kuide adum chenchalaga luhongki the swaida ina haijaning baharagadi bu nupi se pami nushi na hoi ai hanagi machak to kawa ngamjingido ama thengnare machak phanamni ka dak hekta lokshan base se chumdabarang khalle hoi lei yam nushinaba yamna phaba ingna chingna leibado laibak thiba kamudamdi nuaite na ko chahi ahum se moi se phajana yum palaga leibadagi moi ani se kaujiki ani subon pi se ka ibunga se moi ani se macha yaudabani na ibungi su magi su pendaba khrale ade nupi gi su ma su pendaba khrale yam toina khatnai hai ko taseni ibung se mas ikai bani na control ngamak khitaba matang su yam yawe ade phagi tawga hek yadaba matuni kaina ga
ꯀꯦꯅꯐꯝꯁꯦ ꯂꯩꯇꯕ ꯇꯥꯏꯅꯖꯕꯝ ꯑꯣꯏꯅꯐꯝꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯇꯕꯅꯤꯅ ꯃꯥꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕꯀꯣ ꯑꯗꯒꯤ ꯋꯥꯈꯜꯁꯦ ꯃꯄꯥꯡ ꯈꯟꯅꯕ ꯅꯨꯄꯤꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯅꯤꯁꯨꯕꯤꯅꯁꯨ ꯋꯥꯈꯜꯁꯦ ꯂꯥꯟꯅ ꯈꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯃꯥ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯕꯅꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯕꯅꯤ ꯑꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯂꯩꯔꯕ ꯃꯥꯅ ꯅꯨꯄꯤ ꯈꯥꯏꯅꯕ ꯉꯝꯃꯒ ꯑꯗ ꯑꯩꯁꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯑꯩꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕꯁꯨ ꯅꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯖꯟꯕꯅꯤꯅ ꯀꯩꯅꯣ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯅꯕ ꯑꯗꯨꯒꯁꯦ ꯐꯪꯗꯕ ꯈꯤꯇꯪ ꯐꯥꯒꯤ ꯇꯧꯕꯗ ꯕꯛ ꯁꯥꯎꯒꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯂꯩꯇꯕꯖꯥꯠꯅꯤ ꯁꯤꯗꯒꯤ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯕꯁꯦ ꯐꯖꯅ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦꯀꯣ ꯅꯤꯁꯥꯁꯦ ꯐꯖꯅ ꯆꯥꯈꯤ ꯍꯥꯏ ꯑꯗꯩ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦꯀꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕꯒꯤꯗꯤ ꯍꯥꯏꯅꯕ ꯂꯩꯗꯥꯏ ꯁꯪꯒꯁꯦ ꯋꯥꯠꯇꯦꯅꯀꯣ ꯑꯗ ꯃꯣꯏ ꯌꯨꯝ ꯑꯗꯨꯋꯥꯏꯗꯁꯨ ꯆꯥꯔꯝꯕ ꯃꯤ ꯂꯩꯔꯝꯕꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯈ꯭ꯔꯦꯕ ꯅꯤꯁꯥꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯥꯎꯔꯒꯀꯣ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯀꯥꯟꯗ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯈꯣꯠꯄꯅꯣ ꯏꯕꯨꯡꯁꯤꯁꯨ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯕꯅꯤꯅ ꯀꯥꯏꯅꯅꯤꯡꯗꯕꯅꯤꯅꯀꯣ ꯅꯨꯄꯤꯅ ꯍꯥꯏꯕꯁꯤ ꯏꯜꯂꯦ ꯅꯨꯄꯤꯗꯨꯅ ꯇꯣꯉꯥꯟ ꯆꯥꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯛꯀꯦ ꯑꯗꯣ ꯇꯣꯉꯥꯟ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯛꯑꯣꯏ ꯁꯤꯅꯤꯗꯀꯣ ꯃꯅꯤꯡ ꯃꯈꯥ ꯈꯤꯇꯪ ꯇꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯣꯏꯕꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯇꯣꯉꯥꯟ ꯆꯥꯔꯦ ꯑꯗꯒꯤ ꯁꯨꯝ ꯍꯧꯔꯛꯄꯁꯤꯗ ꯏꯕꯨꯡꯁꯤꯁꯨ ꯃꯥꯁꯨ ꯅꯤꯁꯥ ꯆꯥꯕꯁꯦ ꯂꯦꯞꯇꯦ ꯃꯥꯅ ꯇꯥꯟꯕ ꯄꯩꯁꯥꯁꯦꯀꯣ ꯂꯨꯄꯥ ꯑꯝꯇ ꯂꯦꯝꯗꯦ ꯈꯨꯠꯇꯀꯣ ꯃꯈꯨꯠꯇ ꯂꯨꯄꯥ ꯑꯝꯇ ꯂꯦꯝꯗꯕ ꯃꯌꯨꯝꯗ ꯋꯥꯠꯇꯅꯕꯗꯤ ꯑꯗꯨꯝ ꯄꯤꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯅ ꯈ꯭ꯔꯣꯁ ꯑꯣꯏꯅꯕ ꯈꯔ ꯇꯨꯡꯁꯤꯟꯅꯕꯁꯦ ꯂꯩꯇꯦ ꯑꯩ ꯅꯤꯁꯥꯗꯣ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯗꯩ ꯃꯥꯅ ꯅꯤꯁꯥ ꯆꯥꯕꯁꯦꯀꯣ ꯃꯥꯒ ꯆꯥꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯃꯣꯏꯗ 4-5ꯁꯦ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯍꯥꯏ ꯁꯦꯜꯗꯤ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯑꯗꯨꯒ ꯂꯧꯕꯅ ꯅꯣꯏꯅ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯐꯥꯔꯦ ꯅꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯗꯥꯏꯠꯇ ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯗꯣꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨ ꯉꯝꯃꯒꯗꯤ ꯑꯩꯅ ꯅꯤꯁꯥꯁꯦ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯆꯥꯃꯤꯟꯅꯔꯣꯏꯅ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯑꯕꯅꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯃꯥꯡꯁꯦ ꯌꯥꯠꯄ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯤꯁꯥ ꯆꯥꯃꯤꯟꯅꯔꯤꯕ ꯃꯣꯏꯁꯦ ꯅꯤꯁꯥꯒꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤ나 ꯁꯦꯜ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯤꯗꯀꯣ ꯃꯉꯣꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕꯁꯦ ꯉꯝꯈꯤꯗꯦꯕ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯒꯁꯨ ꯅꯣꯡꯃꯇ ꯂꯧꯕ ꯆꯠꯂꯨꯗꯦ ꯑꯗꯒꯤ ꯅꯣꯡꯃꯇ ꯄ꯭ꯔꯃꯥꯟ ꯄꯤꯕꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯁꯦ ꯂꯩꯇꯦꯗꯅ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯅꯠꯇꯅ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯤꯅꯁꯨ ꯈꯪꯉꯁꯨꯀꯣ ꯄ꯭ꯔꯃꯥꯟ ꯄꯤꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏ ꯁꯤꯗꯒꯤ ꯑꯃꯨꯛ ꯏꯕꯨꯡꯁꯤꯅ ꯃꯥꯁꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯃꯥꯟ ꯊꯥꯕ ꯆꯠꯈ꯭ꯔꯤꯀꯥꯟꯁꯤꯗ ꯃꯁꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩꯈꯤꯕꯖꯥꯠꯅꯤ ꯑꯗꯩ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯃꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯁꯤꯗꯩꯁꯤꯗ ꯏꯕꯨꯡꯁꯤꯅ ꯍꯥꯏ ꯀꯥꯔꯟ ꯇꯧꯅꯨ ꯑꯩ ꯌꯧꯔꯛꯑꯒ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗꯩ ꯅꯨꯄꯤꯗꯨꯁꯨ ꯀꯣ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯊꯕꯛꯀꯤ ꯀꯩꯅꯣꯒꯤ ꯃꯥꯟꯁꯨ ꯊꯥꯕ ꯂꯣꯏꯕ ꯃꯇꯝꯁꯤꯗꯀꯣ ꯃꯃꯥꯟꯅꯕ ꯑꯃꯒꯤꯁꯨ ꯃꯥꯁꯨ ꯃꯥꯟ ꯊꯥꯕ ꯂꯣꯏꯔꯦꯅ ꯃꯍꯥꯖꯣꯟꯒꯤ ꯃꯅꯥꯛꯁꯤꯗ ꯒꯥꯔꯤꯁꯦ ꯊꯅꯝꯃꯒ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯁꯤꯗ ꯃꯣꯏꯁꯦ ꯍꯥꯏꯊꯔꯛꯑꯦ ꯑꯗꯩ ꯌꯧꯔꯝꯗꯥꯏꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ ꯑꯩ ꯆꯥꯛꯁꯨ ꯆꯥꯗꯦꯀꯣ ꯑꯌꯨꯛꯇꯒꯤ ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔꯦ ꯑꯗꯣ ꯋꯥꯕ ꯊꯕꯛꯅꯤꯀꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯕ ꯊꯕꯛꯅꯦ ꯑꯗ ꯃꯥꯅ ꯍꯦꯟꯖꯥꯡꯗꯣ ꯍꯥꯎꯇ꯭ꯔꯒꯗꯤ ꯉꯥꯔ ꯁꯥꯔ ꯑꯃ ꯂꯩꯔꯛꯀꯦ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯇꯥꯈꯠꯅ ꯈꯨꯝꯃꯛꯄ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯁꯤꯁꯤꯅꯤ ꯃꯥ ꯌꯥꯝ ꯋꯥꯔꯦ ꯍꯥꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯁꯨ ꯎꯠꯂꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯔ ꯑꯉꯝ ꯇꯥꯟꯕ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯏꯁꯧ ꯈꯔ ꯂꯥꯡꯕ ꯑꯗꯩ ꯅꯨꯄꯥꯒꯤ ꯑꯋꯥꯕꯈꯔ ꯎꯗꯕꯈꯔ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯦꯀꯣ ꯁꯤꯗꯒꯤ ꯏꯕꯨꯡꯁꯤꯁꯨ ꯃꯥꯁꯨ ꯁꯥꯎꯔꯦ ꯅꯨꯄꯥꯅꯤꯅꯀꯣ ꯁꯥꯎꯔꯦ ꯗꯔꯀꯥꯔ ꯇꯥꯔꯗꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯝꯃꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯍꯥꯏꯔꯦ ꯚꯥꯏ ꯅꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯁꯥ ꯈꯔ ꯂꯧꯔꯒ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯁꯤꯗ ꯍꯥꯏꯊꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯗꯅ ꯈꯣꯠꯇꯅ ꯆꯥꯃꯤꯟꯅꯔꯦꯀꯣ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯦꯅ ꯃꯥꯁꯦ ꯃꯃꯥꯟꯅꯕꯣꯏꯗ ꯄꯣꯊꯥꯔꯦ ꯅꯣꯡꯉꯥꯜꯂꯒꯀꯣ ꯃꯥꯅ ꯑꯍꯤꯡ ꯂꯦꯛꯏꯕ ꯃꯃꯥꯟꯅꯕꯁꯦ ꯑꯁꯤꯒꯤ ꯌꯨꯝꯗꯒꯤ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯇꯧꯕꯤ ꯃꯁꯛ ꯃꯇꯧ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄꯗꯨ ꯎꯕꯁꯤꯗ ꯅꯨꯃꯤꯠꯁꯤꯗ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯌꯨꯝ ꯍꯟꯒꯅꯤꯁꯦ ꯀꯥꯎꯔꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯀꯩꯅꯣ ꯏꯕꯨꯡ ꯅꯨꯄꯤ ꯂꯩꯅ ꯁꯤꯁꯨ ꯍꯦꯛ ꯐꯖꯃꯟꯗꯦ ꯅꯪꯁꯨ ꯍꯥꯏꯗꯤ ꯏꯅꯝꯃ ꯑꯅꯤꯁꯨꯕꯗꯨ ꯂꯩꯅꯀꯣ ꯅꯨꯄꯤ ꯍꯦꯛ ꯌꯦꯡꯕꯁꯤꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯤꯒꯤ ꯋꯥꯈꯜꯅꯤ
ꯌꯦꯡꯗꯤ ꯌꯦꯡꯅꯗꯕꯅꯤꯀꯣ ꯃꯌꯨꯝ ꯍꯟꯒꯅꯤꯁꯦ ꯀꯥꯎꯔꯦ ꯋꯥꯈꯜ ꯑꯃꯅꯤ ꯁꯤ ꯃꯃꯤꯠꯇꯤ ꯈꯤꯇꯪ ꯉꯥꯎꯕꯖꯥꯠꯅꯤ ꯏꯕꯨꯡꯁꯦ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯊꯣꯡꯒꯥꯟ 3 ꯁꯨꯕꯗꯀꯣ ꯏꯕꯨꯡꯁꯤꯒꯤ ꯃꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗ ꯏꯕꯨꯡꯁꯤꯁꯨ ꯈꯪꯉꯤ ꯃꯗꯣꯝꯆꯥ ꯇꯥꯔꯦ ꯃꯣꯏꯒꯤꯗꯤꯀꯣ ꯑꯗ ꯁꯤꯁꯤꯅ ꯄꯥꯎꯁꯤ ꯇꯝꯃꯕꯖꯥꯠꯅꯤꯗꯀꯣ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯀꯣꯏꯗꯅ ꯉꯥꯎꯗꯅ ꯂꯩꯔꯦ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅꯒ ꯌꯥꯝꯅ ꯋꯥꯍꯩꯁꯦ ꯐꯖꯗꯕ ꯍꯥꯏꯕꯖꯥꯠꯅꯤ ꯄꯥꯎꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯑꯗꯒꯤ ꯌꯨꯝꯗ ꯅꯪ ꯅꯨꯄꯤ ꯅꯥ ꯂꯩꯕꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯉꯥꯎꯊꯣꯛꯇꯅ ꯆꯥꯎꯗ ꯂꯝꯁꯤꯗ ꯄꯨꯔꯥ ꯉꯥꯎꯔꯒ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯦꯀꯣ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯁꯦ ꯃꯥꯗꯤ ꯅꯤꯁꯥꯁꯦ ꯁꯨꯡꯆꯥ ꯆꯥꯖꯗꯕ ꯃꯤꯅꯤ ꯆꯨꯔꯨꯐꯥꯎ ꯊꯛꯇꯕ ꯃꯤꯁꯛꯅꯦꯕꯀꯣ ꯁꯤꯒꯤ ꯃꯗꯣꯝꯆꯥꯅ ꯇꯝꯃꯤꯕ ꯄꯥꯎꯁꯦ ꯃꯣꯏꯁꯦ ꯃꯐꯥꯡ ꯇꯝꯕꯗꯒꯤ ꯏꯕꯨꯡꯁꯤꯒꯤ ꯃꯥꯒꯤ ꯕꯕꯥꯒꯤ ꯅꯥꯀꯣꯡ ꯌꯧꯔꯦꯀꯣ ꯑꯗꯩ ꯕꯕꯥꯒꯤ ꯅꯥꯀꯣꯡ ꯌꯧꯕꯗꯒꯤ ꯏꯕꯨꯡꯁꯤꯒꯤ ꯃꯥꯒꯤ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯍꯥꯏꯔꯦ ꯅꯪ ꯀꯔꯥꯏꯗ ꯂꯩꯒꯦ ꯒꯥꯔꯤ ꯃꯥꯟꯗꯣ ꯊꯥꯕ ꯂꯣꯏꯔꯗꯤ ꯅꯪ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯁꯤꯗꯒꯤ ꯏꯕꯨꯡꯁꯤꯁꯨ ꯃꯥꯁꯨ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏ ꯌꯨꯝꯗ ꯅꯣꯡꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯆꯠꯂꯦ ꯃꯔꯝꯁꯦ ꯀꯩꯁꯨ ꯏꯂꯩ ꯂꯩꯅꯗꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯑꯍꯜꯂꯣꯝꯗꯒꯤ ꯈꯥꯏꯗꯣꯛꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯅꯆꯥꯁꯤꯅ ꯅꯤꯁꯥ ꯆꯥꯔꯒ ꯅꯨꯄꯤꯗ ꯍꯟꯅ ꯌꯦꯡꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯒꯤ ꯃꯄꯥꯁꯦ ꯃꯥꯁꯨ ꯁꯥꯎꯔꯦꯕꯀꯣ ꯁꯥꯎꯔ ꯈꯠꯅꯔꯦ ꯑꯗꯩ ꯃꯣꯏꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯈꯔꯗꯤ ꯇꯧꯅꯈꯤ ꯅꯆꯥꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯁꯣꯔꯤ ꯍꯥꯏꯕꯗꯤ ꯌꯦꯡꯗꯦ ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯃꯣꯏꯁꯦ ꯈꯤꯇꯪ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯁꯨ ꯑꯋꯥꯏ ꯑꯈꯨꯝꯁꯦ ꯐꯖꯅ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯧꯅꯔꯒ ꯀꯥꯏꯅꯈ꯭ꯔꯦ ꯁꯤꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯏꯕꯨꯡꯁꯤ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯈꯤ ꯌꯥꯝ ꯋꯥꯏ ꯁꯪꯉꯦ ꯋꯥꯏ ꯁꯪꯕꯒꯤ ꯃꯔꯝꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯣ ꯑꯗꯒꯤ ꯋꯥ ꯉꯥꯡꯕꯗ ꯕꯦꯕꯥꯔ ꯑꯃꯁꯦ ꯈꯪꯗꯕ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯔꯛꯈ꯭ꯔꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯅꯨꯄꯥꯅ ꯈꯤꯇꯪ ꯑꯣꯏꯅꯒꯦꯒ ꯇꯧꯕꯗꯣ ꯁꯨꯛꯇꯣꯛꯑ ꯄꯩꯊꯣꯛꯑ ꯂꯩꯔꯒꯗꯤ ꯎꯄꯥꯏ ꯑꯃ ꯂꯩꯕꯖꯥꯠ ꯅꯠꯇꯦꯕ ꯅꯨꯄꯥ ꯃꯣꯏꯁꯨ ꯑꯗꯩ ꯐꯥꯒꯤ ꯐꯔꯥꯡ ꯑꯝꯇ ꯇꯧꯕ ꯌꯥꯗꯕꯗꯨꯗꯀꯣ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯤ ꯀꯔꯤ ꯕꯦꯕꯥꯔ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯀꯌꯥ ꯈꯪꯗꯕꯖꯥꯠꯅꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯦ ꯁꯤꯗꯒꯤ ꯏꯕꯨꯡꯁꯦ ꯑꯃꯨꯛ ꯀꯥꯏꯅꯔꯦꯀꯣ ꯑꯗꯩ ꯐꯔꯦ ꯈꯟꯗꯣꯛꯑꯦ ꯃꯥꯁꯦ ꯀꯔꯤꯝꯇ ꯈꯟꯈꯤꯗꯦ ꯍꯥꯏ ꯃꯥ ꯀꯥꯏꯅꯈꯤꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯁꯦ ꯀꯥꯏꯅꯈꯤꯕꯗꯒꯤ ꯏꯕꯨꯡꯁꯤꯅ ꯈꯜꯂꯦ ꯑꯁ ꯑꯩ ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯍꯟꯅ ꯌꯦꯡꯖꯔꯔꯣꯏ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅꯒ ꯂꯧꯖꯔꯨꯔꯒ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕꯤ ꯕꯦꯕꯥꯔ ꯂꯝꯆꯠꯁꯨ ꯈꯪꯗꯕꯤꯀꯣ ꯊꯃꯣꯏ ꯄ꯭ꯔꯥꯟ ꯄꯣꯛ ꯆꯥꯛꯄꯗ ꯃꯌꯨꯝ ꯄꯥꯜꯂꯕꯤꯀꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯒꯦ ꯈꯜꯂꯦ ꯏꯕꯨꯡꯁꯤꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯊꯤꯔꯔꯣꯏꯒꯦꯗ ꯑꯩ ꯅꯨꯄꯤꯁꯦ ꯈꯤꯖꯔꯦ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯔꯣꯏꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯤ ꯑꯣꯏꯗ꯭ꯔꯤꯌꯦ ꯈꯔ ꯑꯗꯨꯝ ꯌꯥꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯦꯀꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯈꯤꯇꯪ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯗꯅꯀꯣ ꯁꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯃꯥꯁꯦ ꯆꯠꯂꯦ ꯑꯗꯩ ꯃꯆꯟꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯦꯀꯣ ꯑꯗꯒꯤ ꯃꯥꯁꯨ ꯆꯦꯜꯂꯨꯔꯒ ꯋꯥ ꯂꯣꯏꯁꯟꯅꯔꯒ ꯄꯤꯅꯗ꯭ꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦꯀꯣ ꯑꯗ ꯏꯕꯨꯡꯁꯤꯅ ꯃꯥꯅ ꯈꯟꯖꯔꯤꯁꯤꯒ ꯆꯞ ꯆꯥꯅꯔꯦ ꯀꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ ꯍꯔꯥꯎꯖꯔꯦ ꯑꯩꯈꯣꯏ ꯈꯜꯂꯨꯕꯒ ꯑꯣꯏꯔꯛꯄꯒ ꯆꯥꯅꯕꯁꯤꯃꯛꯇꯕꯨꯗꯤ ꯍꯔꯥꯎꯏ ꯅꯨꯡꯉꯥꯏꯗꯅꯀꯣ ꯁꯤ ꯃꯥꯁꯦ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯕ ꯍꯧꯔꯦ ꯑꯗꯩ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯍꯥꯟꯕꯒꯤꯕꯨꯗꯤ ꯂꯥꯏꯕꯛ ꯊꯤꯗꯅ ꯀꯥꯏꯅꯈ꯭ರೆ ꯑꯅꯤꯁꯨꯕꯒꯤꯁꯤꯗ ꯃꯥꯁꯦꯈꯤꯇꯪ ꯈꯨꯊꯤꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥ 4ꯃꯨꯛꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯐꯒꯗꯕ ꯑꯣꯏꯕ꯭ꯔꯥꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯐꯕꯀꯣ ꯈꯤꯇꯪ ꯆꯝꯖꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗꯒꯤ ꯃꯥꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯃꯨꯛ ꯂꯧꯔꯒꯦꯅ ꯈꯜꯂꯦ ꯍꯥꯏ ꯑꯗꯒꯤ ꯊꯥ 5 ꯐꯥꯕꯗꯩ ꯃꯣꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯂꯨꯍꯣꯡꯗ꯭ꯔꯦꯅ ꯍꯥꯏꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤꯁꯤꯒ ꯃꯌꯨꯝ ꯄꯥꯜꯂꯒ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯡ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛꯁꯨ ꯀꯥꯏꯅꯅꯕꯀꯣ ꯋꯥꯁꯦ ꯌꯥꯝꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯍꯤꯒꯥꯏ ꯋꯥ ꯈꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯗꯤ ꯍꯥꯟꯅ ꯅꯨꯄꯤꯁꯨ ꯊꯤꯔꯝꯃꯕꯅꯤ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯤꯁꯤꯡꯁꯦ ꯂꯧꯕꯗ ꯑꯉꯥꯡ ꯌꯥꯎꯗꯦ ꯈꯣꯠꯇꯦꯅ ꯇꯧꯕ ꯅꯤꯁꯥ ꯌꯥꯝ ꯆꯥꯕꯅꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯈꯣꯠꯄꯅꯤꯅ
yamna pause tamakpasida adubu yum palabanina mina hairagasu ahum subi nupisiga hojik ibungsigadi ningthijana pau phaunaraga ko mina haipudun sini nang lana logonu khoikanu moisu moigi oiba nakanda wari sanaba jani ko aduga hojikse ahum suba nupidu ko yam gyan tana magi punsi se lenjare hai anoba punsi amaga loinana ngasagi yum palaga phajana ningthijana leiminagibaduda Anisubagi ko mogi imungsina kitang pendaba nungaitaba chakjaba ko sise yaubagi male hai ada ibungsina sida wari thabir aise ko wari karigumba ibungsigi wari se hojiki Anisuba imungdugi mina taragadi masu khangjasano kaina tharakpane su haibir e hojiti ibungse masu machanupi ama phangjare machanupi kumai amadi magi nupigi ahumsubi nupigi kumai se yengjaraga harauna nungaina leijare hai yamna phai ko mioibagi laibakse tamba ngamba natte adubu sagi ahanbagi nupi ahanga angang dugadi moise khallaga hoi laibakna tambagi di kainaribani adu mogi tamakta khallaga taibang mioiba ama oina aishu nungaitaba khradi phawi adubu isorna chanbiba oisanu moisu moigoiba khwaidagi nungaiba sangsara amada hingba oisanu haina haijari aina aroibada ibungsina sumaina haibira ko sisterna warise khra phajana semdok senjin tawraga thagatpiro hai aina sida haijaningbadi ko ibung aingonda wari thabira singse ko aina semdok semjin tawbasi yade habadi semdok ningaishu yaudeba ko aigidi reality nina adum hairak loina haijaba tabane aduga yam sangna thabire ai sangna dum mayamda share tawdoini yam tena thabire ai upai sunglai leite tena dum share tawdoineba matung taba punsidasu asoyangam yaudaba oibiyo haina haijari bungbu phare ai wari se ngasigidi sida loisinjare soikilankiba wahai wata hinjinba yaragasu mayamda ngakpiyo haiba wafam thamjari